Ariba lupa saunga masung lising sapi notsing bank ta hapsin naba masung sel lautok naba lang na kiba migi masing nomo gi hengalagli. Nasidagi Manipur da pon ba pause pun nabag lep naba warep laukre hayeng yum da pause sing laglaroi. School van sing da petrol piba haukre tha sigi tara da service to lep lurba matung hangsit tagi mahusagom service to ba haurgani. Amasung Congress Party na may pakto na mukha na lang akpay na pati tabag panganda bagi awabat kuhan na ba honagani hay na si Minister Okram Ibobi na panggaw pre. Maya mo kurumzari adom ni yung biniba si Impact News ni ay keke toksom na hozik puza si pawag maruya paw sa miyam da pizari. Ari ba lupa sa nga masung lising satpisan na roray hay na lautok kibadagi bank sing da miyam na sel hapsin na ba masung lautok na bagi lagna kibagi masing nom bagi hengalagli. Ngasi su Imphal City ga koib da laiba bank sing da yam na ba miyam na queue da laptop na sel hapsin na ba masung lautok na ba honaki panbayay tha sigi tang ni pa na masung mapan gilo na ba hingdagi lupa sa nga masung lising satpi sa nararoy hay na center na lautok na ba matung tha sigi tang tara dagi miyam na asat pa sel ontok na ba hona ba da awaba ma oirakibani. Bank sing da lakiba miyam na phongdora pada center na lawrol iba khongthang asina tungda fana bak asumba faba oirabasu miyam na sel sing kaithok na ba masung lauthok na ba hona bada sauna awaba mapayok nari haiki private bank sing da mi ka hena cendra basu government ki baro iba bank sing haibadi SBI masung UBI dadi mi ka hena sinki Asi apaba nakalam na faraga su nakalam da yam wai maram de kai noibo mana sagi bengi paisa sing si yam thuram hoina mayam da phanghan mangam de basi mayam da kana kaino wai moina paisa je khodak ta talong yen thokpa ngam da basi asi awabam moina arrangement to viraga sat to viradi for mayam je waro ingan je beng jina khoi pung mapam khai de start tawre do mapam khai de paisa ji yen re ba pung amada yelam na mayam je loi lefal thame he ho ba de yelam da de problem je kaisu lai ro jar mayam je waro de bana क्या बोलूं देखिए हम लोग का दुकान है अभी छोड़ के आके इधर में सुबह से खड़ा है सब बंद करके आया और क्या बोलेगा अभी वाह बदी वाह रे असुम्बला कनी हाई बैदे हरावे खोई angambana dum gambanina moi manung dei dum longna ga sana gi biso dum yawe khoi dum howi da khoi kai ha ne khoi ne wa na dum lep tam ni chara hen gai puk ma pan de hobi ba moi ba official chap jana office timing do pung ama da yan de hore token pi ga de ga tawre sidai sida token yele akoi singa sai de lepini tangkhai de loi sangre tangkhai de loi salise akoi token loi re so hairam de aduga sai ta puthoga police nupi singna token pi se black ta pi se khoi ure ba akoi se no ngadai mat brau mat mangini aduga akoi yengna raga ne khara mayan ji yana ba sinbi ba pame paisa kya lawba gi no moina token je lona pi thoi se asi ahawbadagi aroi ba phawdum yen lakbane du matungda lak paksing oiram gani do ari ba sanga sapi ama sung sing chapi chana ro habadagi yam lam yam nangasi Imphal manung da leba bank sing da queue sang sang dem nari leng liba queue sing asi marakta MLA mantri mandon oja sing amasung khogi doctor engineer amata yawba udabani na matang se laksani mo wahang di hariba lupa lak ta tolop saba makhoi sing atugi paisa sing kadai da thamkrabano kadai da deposit tokrabano kadai da withdraw tokrabano habatugi wahang amadi oiri cameraman Derek Asamulo na paudam jari ba Jotin Khundrakpam Impact News Imphal ngasi November 13 taki Manipur da phone ba paw se phone manglem na wareb laukre All Manipur Newspaper Publishers Association amasung All Manipur Newspaper Sales and the Distributor Association ga pun mabifam ama ngasi huyan lan paw se gi office da famdana wareb se laukhibani Haukiba November 9 da Prime Minister Narendra Modi na lupa saunga sapi amadi lising sapi sanararoi haina lauthokibana pause singda tangai phadana lupa saunga amadi lising sapi loba yadre distributor singna sel asoi baning thina phangba ngamdabana pause singi office da sanariba sel piba ngamdre maramasina pause phongmalep na wari nakhibani haina All Manipur Newspaper Publishers Association athadro pasero lamna khangalagli loine na hiramasi matangda laliba hayeng November 19 da wakan informama su phangani Masida I pauga mari laina basingna sarug yabiu haina suserola sana apil tawrangli CAF and amasung PDG serola magi matung ina hayeng Imphal East Imphal West Thawal Bisnupur amadi Tamenglong itongan tongan ba oil pump singda petrol amadi diesel tharagani haina kangalakli Imphal East ki oina PG Petroleum Singmairong Tax and Bonds Lamlong Khurai Service Station Lembisna Service Station Uyumpok Porabi Road Kusum Palace Compound, Friendly Kavesoi, DGR Velocity Napet Palida, Thau Pigani. Imphal West ki oina Imo Piling Singjamay, Iboso Station, Kawa, K Nilo Singh, Langsing, Zaz Uripok,
Highway Petroleum Tera Bazar Konsam Oil Langthawal Kunja Krishna Premi Moirangkhom PCTC Khoyathong Tidim Service Tidim Road Mayai Lambi Station Hyangthang BV and Co Sangai Pro Krishnadas Kaisampat LNCN Sengmai Imphal Oil Singmairong Manipur Highway Khabam United Bros Khongnangani Karak Diamond Service Kwakaithel Haibok Filling Haibok Thongna Hyangthang ni Hairangoi Thong Service Station dadi diesel khak pigani aduga Bakliwal North AOC dana school van khaktagi pigani Tawal district oina Indo Myanmar Oil Center Wangjing S Money Kaksing TS Sorojini Khangabok Kanhai and Sons Thawal Keramat and Sons Yaripok Sarji Lilong Kha Manipur Langmaitong da Thau pigani Bisnupur district oina Nambol Service Station Nambol Motors Station Moirang BTS Gasoline Bisenpur Ningthauza Kumbi da Thau pigani Tamilong district oina Nonegi di Gaidangam Station da Thau pigani Amalomda hayang ayupung taritagi tara phawba sangapham da leiba Imphal Oil Agency da All Manipur Working Journalists Union Amzugi member singi oina so petrol pigani haina Amzuna Sero Lamada Khangalakli Petrol Pangdabada Manam Oiraka Service Toba Leblo Raba School Van Sing Nahuna na Service Toba Haunanaba Ngasi North AOC da Leba Bakliwal Enterprises Oil Pump da Petrol Yen Kre Hiram Siki Matangda All Manipur School Students Transporters Association AMSSTA gi General Secretary Jimmy Tongpram na Phongdorapada State Government na Mahiroi Singi Yenglaga Ahanba Priority Pidon School Van Sing da Thau Phangalakpase Asum Khongthang ni Haiki Mahang na Phongdokhipada Ngasi Nungthil Pung Amadiki Hauraga Numidang Pung Tara Phawba Sathagadaba Thau Yen Basida School Van Amamam da Petrol liter Tara Tara Phangali Ngasi Petrol Phanghodaba School Van Sing Hayeng Ayupung Manga dagi Haudana Mathakta Panjakriba Petrol Pamasi Makta da Petrol Yen Gani Haiki Loinana Thasiki Tara dagi Service Toba Leather School Van Sing Hangsitagi Mahosagum Service Toba Horgani Manipur Lengang na Mahiroi Puriba School Van Sing da Thau Piragani Haiba Lauthorakiba Aduna Maramurakat AIMS Amasung Desam na Hayeng November Tarani Panda Kongjang Sangsingani Haina Torambado Handole Haina Mahiroi Lubasiga Pun Basero Laman Hairagli Aduma Pupiri Batao Sinium Sumna Pina Bagitamaktasu Makata na Gyangsan Kikari Haina Serol Sina Makata Ragli United Naga Council UNC na National Highway Sing da Satariba Matam Kaktaba Economic Blockade na Maram Oiraka Miyam na Nomada Sangdaba Yadraba Polam Kaya Phangdabadagi Awaba Mayong Naringi Serakta Hurala Nada Loan Yolamba Petrol Liter Listing Amarom Ipsa Amadi KSA na Pulaga Sengkiba Kanglaipak Consumer Affairs Association ki Thomi Sing na Pagat Kre Hariba Petrol Liter Listing Amarom Ase Ngasi Nungtil Sing Merong Dagi Mantripuki Fawi Marakta Drive Sathab da Pakalakibani Drive Asida Mantripuki da Leba Yum Amadagi Liter Sani Panrom Oigadaba Petrol Barrel Mari Oil Agency Amadagi Liter Kunsanba Gallon Mari Amaga Pagat ki Madugi Matakta Lambi Matai da Black ta Yolamba Sing Su Punama Pagat ki Pagalaba Petrol Liter Listing Amarom Asi Media School Van Zenim Samadi Rims ki staff sing da government na lepa mamalda Hayeng ayupung taret tabadagi Kaisampat Konjeng Hazari Lekai da Leba KSA ki office ta yenthok lagani Economic blockade marakta media school van jenim samade rims ki staff sing na thengnari ba awa sing asi yengduna phagalaba petrol yenthokna ba honabani haina Consumer Affairs Association Kanglai Paki ko convener Suraj Khangibam na paumi sing unabada phongdokhi petrol yenthokpatagi phanglakpa selpham sing aduna yolamba mapu sing da pithok lagani loinana hayeng su makhata na black ta petrol yon ba sing phaganaba drive sathagani haiki Black market tobagi fagalapa oil ma'am asi thausing asi hayeng ayuki pung tare taba matamda kaisampata leba KSA gi office mamangda sarkar gi rate ta haibadi 60 ga 8 oiba sarkar gi rate maman asida yenthokchagani akhoni yenthokchargadaba petrol loba yaba singdudi leba ma'am gi asoba thaita lobi riba press media gi sinauksing maroina jenims amasung rimsta employer oibiriba thong hangba school gi benjing school run toriba school gi benjing da Isha gi matik chaba chaktakchi amamamga loinana lakpinagi hajari United Naga Council na handak Manipur gi National Highway sing the economic blockade sathakibadagi mao madi atopa paham sing da sahi amagi manungda amuk khak thokpa ningol chako bagi kumai phawba yawa phangdana lakpa driver singbu mating pangboi na ngasi akom lup kanglai pakna All Manipur Road Transport and Motor Workers Union ge General Secretary Maimom Anil Meitei gi khuthangda sel gi mating pangkhre Ngasi pangthokhiba thoram aduda akom luki kanglai pake president KSA Somarendra na phongdorapada
Manipuri economic blockade satarappada awaba mayoknarigai serakta lupa chawnga amadi lising satpi notsing sannaraktabana hena awaba nanghanle haiki seraga sida maudagi tadupi phawbada leiba truck driver singdagi gari gi so phawba munba se laibak thibani haiki माउदगी ततुबी बुक्ता लेबा ड्राइवरसिंग की गाड़ी की सोचे अखोई नुंगिस मुल्ले हाबगी अखोई ड्राइवरसिंग के पाउ फोंजबदा अखोई ताब फंगजरे लोक्सन मसिंगना अखोई अथुबदा सोसिंग सि ड्राइवरसिंग अखोई पिथोक पिउ हाबो वफम नोंग थमजगे माइ उपाय थियक पद मसि अखोई थोनिंदब थोक थोलकद्रा हाबगी अखोई द पाखचब मि पाइजबद फोंगे अदु मैले नमसिंगना मसि मसि तोबिगनु अथुबिदा अखोई यूएनसी ना इकोनॉमिक ब्लॉक के हांदोक बिदुना अखोई मणिपुर प्रजासिंग अमुतंग इन सिग्नल लेबो ओइसुनो आदा लेबो म्याम ड्राइवर म्याम सिंग जिदा पैसासिंग पोल लेब यारक्तबगी सुगुम्बा अवाना तादना यामना खुदोंग थीबा अवाबा फंगलबा मतमसिदा अखोइगी अकोन लुकी प्रेसिडेंट मसामक अमदी मेंबरसिंग यावना अखोइगी ड्राइवरसिंग सिगी अवाबा खंगबिदना ड्राइवरसिंग सिगी अवाबसिंग सि उबिदना अखोइगी मतेंग कितंग पांगनबदंगता मतेंग पांगबिदंगता ऑल मणिपुर रोड ट्रांसपोर्ट ड्राइवर्स एंड मोटर वर्कर यूनियन की माइकेदिगी अकोलुपो हन हन थाबक फोंगदोकचरी मथंग सहित पांथोकदरिबा तरामाथोय सुब मणिपुर लेजिस्लेटिव असेंबली मिखलदा कांग्रेस पार्टी न माई पाक्तुना अमुक हन्ना लेंगाक पाइरबदी थबक फंगदबगी अवाबा मायोकनरिबा लमदम सिगि नहासिंगबु सानब थबक पीबना अहानब थौरांग ओइना पाइखतलगनी हाइना चीफ मिनिस्टर ओक्रम इबुबिना फोंदोखरे वेटरिनरी एंड एनिमल हस्बेंडरी डिपार्टमेंट मरुओइबा थौदांग लौदुना इम्फाल वेस्ट की कुंबोंगदा लुपा करोड़ मरीरोम संग साखिबा सेंट्रल पोल्ट्री फार्म संगाबगी थोरमदा वाफम असि चीफ मिनिस्टर न फोंदोखिबनी चीफ मिनिस्टर ओक्रम इबुबिना मखा ताना हाइखेबदा लाइरिक निंथिना हैरबा लमदम सिगि नहासिंगदा करमना थबक पीगदगी हाइबसिदा मणिपुर लेंगाक की ओइना ख्वाइदगी कोक सिकपनी नहा खुदिमक थबक लोइना पीबा हाइबसि गवर्नमेंट खक्तन ngamgadaba natte नहासिंग अवाब असि कोहनबा वेटरिनरी एंड एनिमल हस्बेंडरी डिपार्टमेंट सेल यामना संगहंदना नहासिंगदा पोल्ट्री फार्म नसिंगबा तहोलबदी थबक पीबा ngamgani अदुबु मिनिस्टर अमदी मरी लेनबा ऑफिशियल सिंगदा डिपार्टमेंट असि थबक तौनबा थौसिन्नबदा बजेट पिकपना मरम ओइदुना लौ पिकपा ओइना लौदना सेल थोक्तबा अमदी फत्तबा डिपार्टमेंट ओइना लौबगुम तौई अमरोमदा ngasi हांगदोकलिबा पोल्ट्री फार्म असिना लमदम सिकि नहासिंगदा थबक पीबदा खरदा ओइरबसु मतेंग पीरगनी मरम अदुना डिपार्टमेंट असु नहासिंगना मतमगा सुनबा मखल कयागे ट्रेनिंग पीनबा होनबियु हाइना चीफ मिनिस्टर ना वेटरिनरी एंड एनिमल हस्बेंडरी डिपार्टमेंट की मरी लेनबा ऑफिशियल सिंगदा अपील तौखी veterinary and animal husbandry gumba fisheries department gumba masi gisi honorable minister sing mayamda masi khara yengjan biu haidna in charge oina pi bisida phattaba department budget ta paisa yam leitaba pisale haidna khoi mangda haidraga suba something like punishment ki type da pi badona he lona ba अतई अतई सखत थौरांगी सेंगत सागतपगी प्रॉब्लम मयाम लेरंब याय अदुबो कोई थबक फंगदबगी समस्या सिमदी आई मयामदगी ख्वाइदगी हेना अरुब समस्या नेना लौजब वोटर लिस्ट सही सुदबसिंग यावरे हाइना वाकलुबि नुपी अमा बीजेपी की वर्कर सिंगना अकी खंग नखनख्रे हाइना मराल सिरंगली ngasi may Impal Bazar da Paumis singa unaba mada Manipur State Mahila Congress Committee ki executive member Khumuksam Asobina phongdorakpada mayang Impal Awang Laikai dagi CS Gambini masagi sahi nipuni pan surabi nupi asina mioi taruk sahi sudana voter list yaure haina wakal lubadaki aki khang nangan gani haina kihan lakhibani hairi mahak na DC na wakal lubada matungina haukiba tang tara mangada hearing ama Impal West ki DC da pangthoki hearing adugi matungina voter list yauriba mioi sing adugi Aadhaar card puthokpa ngamdabadagi voter list ki mioi taruk adu kaktatki CS Gambini na phongdorakpada mahana wakal lubadagi BJP workers singna mahak yumda lebe yaroi yum mai thagani amadi khatkani haina pau kihalaki hairi loinana tungda tholakpa apapata pumba BJP na pugadabani hairi yumda apikba isa inepo mafam marang moi karai da lagi ai khangma ngamde inepo tu marang wandhara padagi doctor da pukatana husi doctor da lai hai lai mama doctor ji ko ai chana changaga inepo ji ko gingen bagi sakti je ai gi lai jadre husi hayeng karingba inepo na lai ki da matang ko ba adagi ai isa mangna ipuroi bana mafam marang khangdana yumda hanjan ba yadana lai ri basidagi mafam marang khangdara ba gaigumba hatanung to kotana ama akoi imung ji ki mioi ji da tholakpa taragadi masigi daita sidi BJP ki worker makoina daita pugada bani
Impal More Lambi National Highway 102 the Tha Sigi Amadagi UNC Amadi Ansam Economic Blockade Tokibadagi Highway Asigi Sinam Kulda Bus Kuntaru DI Tata Nipu Tata Sumo Nipan Amadi Tata Truck Amapunagari Humdramanga Pandun Lerambadu Ngasi Additional SP Operation Thawal Maduni Maigi Mieng Makada Thawal Police CDO Technopol Police Thar IRB gi Apunba Team Amana Line Clear Ohenduna Ngak Sendra Putorapangam Kre Hairibe gari sing asigi driver singna Sandel district gi Sinam Khulda economic blockade haukibadagi wana khangduna lakibani. All Manipur Students Union handak National Highway sing economic blockade chathakibadagi khwairamban kaithel pot chai singi mamal hena wangna yonbagi mayokta drive chathaduna lagli. Ngasi sathakiba drive amada dukan singda pot chai gi mamal hena wangna yonbadi thengnarakhide adubu alu galida Sing store ko dukan amada expire oiraba pot sai sing chuza karaba sing hawaina singba yon ba thengna rakhi maduda emso gi volunteer singa dukan adagi provider karna singbu city police ta sinakre amadi phagalaba polam sing adu mai thaduna manghan kre tin yaraba aduguma posai kyamo khoi ase emsu gi volunteer sing amade emsu na thengna badagi hairiba aduguma mionda sokpa yaba posai sing ado thadu amjing ado emsu na si thingjanjai haiba bisak ado khoi samcham adum police ki khoi police ta senejagi hai tare ko khoi gi karba wala sing na sugumba matam helaba aduguma posai sing ase yon base khudakta lekodabani amade thung ronur lairiba galawan sing hayengdagi horkana thung halakana Ladiba Lebak Mayangi Amadi Manipur Praza the Moktong Wariba Mam Sing asi Pognabil Honabil Amadi Nasi Paliba Manipur Shakas Nasu Haidu Ming Hena Sangakanda Ladiba Manipur Praza Sing Awa Pognabil Honabil Hiber Apelado Toxri Manipur National Highway Singda blockade hek Tobaga Tagi Awaba Mayok Naribasi IOC Nani Haina Transporters and Drivers Council the President Ais Ranjit Amaral Siragli Masigi Maramdi IOC na Infal Dimapur Lambi Dadi Transporter Thamlaga Infal Jiri Lambida Tham Dabagini Haina Mahana Makataragli Ngasi MG Avenue Dalaiba TDC office the Bangtokeba press meet Amada Ranjit Napongdorapada Infal Jiri Lambida Transporter Thambagi Thorang Hanadagi Su Lokat Laktri Lokat Nabagi Thorang Su Laitri Hojik Su Katkati da Gari Singh Palibasi Su IOC Thogan Mani FCI Nadi Infal Dimapur Amadi Infal Jiri Lambida Transport Contractor Singh Thamba Ngamlaga Karigi IOC Nat Gamloi Doribano Haina Mahana Hanglakli Nakalamda, Hosika the blockade Leraba Kanda, Manipur government in far Ziri, Lambiasi, Ningsing Lapogum Tauri, Biaro Namatam Karimamanga, Lambiasi, December Taramanga Pau, Manung the Loisingari Haikibadu, Nairam Lagadi Lambiasi, Narang, oil tanker Kuntra Humdo, Yaunagari Samagatara, Impala Tungla Kibadu, Tunglam Loidabani, Lambiasi, TDC, Senki, Haibigi Mana, Loaning Basunati, Lambiasi importance Adu, Manipur government Kambiu, Haina, Haibani, Haina Ranjitna, Makataragli. Lambi asi TDC na sel putholaga sem khibagi sel kharadi government na refund tahoning bagi apama sumhang na phongdorakhi nakalamromda lambi asida railway gi thabak subada agency singna Supreme Court ki guideline wangwada gari sing overload oribasi transport department amadi railway authority na yangsin binam su haiki maduda yadrabadi TDC na high court ta PIL amasu thana ba thorang laire haina mahang na makha tarakhi Hoji anova tender musu kaure kaubo sidasu hariba NH37 da chalaga baya silchar yorkanda Ramnagar natraga akhoi Guwahati da khawje halaga amu lagnana ba magi regular transport contractor ma appoint oba mathau ta ba NH37 da kayamna important oi kayamna value lege joji khange TDC gi member punamangna harau tayamna ukjei tawbodabu kokthokpadu nuaite haijaba gari se thungari se TDC gi chawraba credit pibiu haiba nataba credit su pamde paisa su pamde hai laigrabani aduna aikoi achangba khradi hanbiu haibani hariba lambin se semamdraba ngarang thaw lai haida ngasi ji mai mit khidang panggodona nungaiba asama lai se leramoidobani Manipur Muslim Welfare Organization ki President FM Abdullah Pathan na Nauna Sema Minority Department da MOBC da thabak torom laba officer sing thabak tohan be yaroi haina phongdoragli ngasi hata dalaiba organization asi office da pawmis ng unabada Pathan na makha taraduna minority sing na matam kuina minority ki tongan ba department na matambiu haiduna tangna badagi MOBC da pulambadu minority ki tokhaiba department na matamle Department Tongana Tamlabasu, Senza Haraba, MOBC, the director, Amadi officer, sing or Mio sing minority department at Tabak,
puhan ba yaroi haina phongdoroki Manipur ki general election naksilakpa ga iroina na mikhal ga mari lainaba public meeting da dharma ga mari lainaba wa ngangduna bot khomba gi thabak sathari basi tawbigano haina su pathana makhata na afil tarogli Government asina masigi sida hanagi director oiramliba misak asina director oina thawpwala aba amedi scandal kaya da chena khraba mioi sing dipa hairiba department asina hapsal lakbo oiba taragadi wa thokna thalaba lamdam ase anu wa thok ama amuk thokhanna bagi damakta baton tawni haina lup asina lawdaba ngamloi minority sing oiba channelizing agency oina ama khatang leiba mobets Manipur minority and other backward classes economic development society ase masi paliba government asina muthatna na ba hotna re haibagi hore level sosamada phangi any condition da mobet muthatpa da MMW tumina laithokpa ngamoi Kuntra Suba Manipur University Inter College Youth Festival sini taratarok laliba November 18 dagi kunmathoi pa pangthokani hairibasi taramna only aduma pu festival asi mapung phaba festival ama oinana ba November kolomdoi dagi hogodoriba first amasung 5th semester gi exam sing asi University asina yaithok pina ba Imphal Mayon da leriba college taruki mahirwe sing union na thadrok ba pun basero lamana avil tarokli matang source the break ama lojagi Manipur ma de malim gi tongan tongan I pause ngalo na koi break tagi Yamatun Hanjarake Impact News Booming Tadun Lebiu. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. UNESCO School, Common John 3. Announcement. The school management is pleased to announce the joining of Mrs. Taurangbam Ongbi Rita Nancy in the capacity of headmistress from 15th December 2016. She is the senior-most teacher in the Little Flower School, Imphal, having more than 35 years of considerable experience in handling classes from pre-nursery to secondary level. Announced by the school management. Mayam mukha taram no sari bulletin sing makata papao mayam da pizeri. Humpum doi suba All India Cooperative Week celebration sini tarataruk ngasi lampenta leba Institute of Cooperative Management gi cooperative complex ta pangthokre thoramadu role of cooperatives in sustainable development and growth haiba hiramda Manipur State Cooperative Union amasung Institute of Cooperative Management Imphal ani na sinra pangthokpani thoramadu gi manung sanna Best Cooperative Society Management Award Agri Producers Cooperative Award Best Trainee Award na singba award sing lanthoki Thoramadu da Cooperation Manipur State Cooperative Union Cooperative Societies Manipur Planning Department gi makok thongwa officials sing landam asida leriba cooperative societies sing gi mihu sing amasung institute asigi mahiroi sing na saruk yaki thoramadu da saruk yaki ba wangangloi sing na cooperative society haibasi kari sunate arembada manghandaba haibani cooperative society asi India government na leriba resource sing bu manghandana amati amaga mating pangladuna afaba makal amagi mahing phangnanaba sel tanaba paikhat lakpa khongthang amani haiba wafam thamnaki Tom lagi khanba tom lagi mi khandaba masai tawasi mami da yamna bitter roiba tam thiba ba rivalry khana chainaba adi jealousy mayam ji leiba mayam si overcome torga common noiba khoina mayam gi chapna bagi ko ising bibagi orsu Pausing thabagi orsu fees habagi agriculture ki covid thabagi orsu punna honmin na gadi nang large scale da khoi members in human population jin su hengalak bunin ko madu fit tawna bagi adugi opportunity do phange State government aided college sing sada humphug additional post pigani haina say asigi megi tang 13 da laukthokraga thabak to onthorok tababu yaning da phongdoktuna wakar infam phamkre wakar infam asi state asigi ariba aided college taruk Mingoina Beramangal College, Thambalmari College, Liberal College, Kaksing Khano College, Maya Lambi College, amasung Standard College ki staff singna Kaisapat Laimazam Laikai Community Hall da pangthokibani mifhamadu da college sing asigi staff singda service protection amasung pension scheme pibaga loinana policy natraga phase wise oina employees sing regular tahangadabani haina thaba plate card sing sijinaki ngasigi wakan infamadu loreba matungda All Manipur Government Aided College Teachers Association ki thomi singna Chief Minister ki banglo tamna wakat khongsat amsu laki khongsat aduna Kaisapat thong gyorokpada
Manipur Police ke personnel singna makha tana chatanaba thingki tungda amgakta gi president yauna mioi tarukna saba team ama Manipur Police na puduna CM unahan ki amgakta gi member ama oiribi Dr. N Mirabai na phongdorakpada se minister yauna sahi asigi me 13 da lemna kiba cabinet decision bu housing phawde thabak oina onthorokta ba haibasi laibak thibeni makhoi gi demand sing adu pidrabadi handaki BA BSc amadi BCom gi exam sing phawba boycott tawdana mass resignation tawnaba sem sare haina mahakna makha taki Very unluckily ngasi bhawada me da pass to ki order se ko ngasi bhawada khodi implement to bidaba jiri college dana makoina college conversion tok thoba government gi oibada yaba bithokba yam wana khonjara khona jarakba edet college taruk sibuna mana nakoina na thambiramba akoi thambirama su khoi college full fledged ohen biu haba demand khoi tanjade mana PB gi ba 60% pi ni haba pose khoi PBU government sina chatring ida makhoi gi power si lening da implement to hon biramu madu gi order du pibiramu haijabani November gi tang manga sibogda akhoi gi demand sing se khana bidrabadi laiba edet college taruk sida khoi 23rd November de khoi first and 5th semester gi paikha tawduriba se khoi paikha boycott toragani khoi paikha yaujai roi Haukiba November 13 ke ayuk tiki sagol bantingom laikai da laiba masagi yum dagi thokiba ahal lama hosik phawba thiba phangdana laire hairakli thiba phangdana lairiba ahal adugi maming thangjam ibo pisak sing sai humdra tare ni mahak fit mangaga insi mari rom wangi kulai kusuni masam teli amasung ngawi masapai ahal lasina thokiba matamda ud masugi khongrao amasung ud masugi jersey ama litki kanagumana thengnabirabadi manang nakpa police station natraga mahaki nupi Thangjam Memsa Natraga telephone number 98566868665 Amukahana telephone number 98566868665 ta pau pibinaba haijaragli Mathang sahi yahuba sarukta pangthokadariba mikhal ga mari leina Thaubalda systematic education and electoral participation gi matangda khanneina bi mifama pangthokre Mifamadu District Election Office Thaubal Sindana DC Thaubal ge election counting hall da pangthokibani pangthokibe mifam aduda saruk yakiba district adugi kendra taragi miyamga DC yauna voter amana mikalda niyam sumna sanjat thumja yaudana afaba mihut karamna khangani haibagi matangda khananainaki Islamic calendar lisini taratret Hijri lisima samri kuntrani pan kuntramapan gi tarahumdoi suba edition ngasi phongkre haina Social and Educational Development Association athador pasero lamana khangal lakli calendar phomgi tharamadu Social and Educational Development Association lilongi publication department sindana association complex ta pangthokibani calendar se Manipur khundariba mioi khuding makta sinaba yanaba Arabic English Manipuri da puthokpani haina social lasina makha tarakli Imphal East ki manung sanba lamnai gi labukta mapal lamdagi pairakpa pon heron haina khangnaba usek makhalama huina hatke tarombadagi kankhre usek adu ngarang loktongbam premjit koba mioi amana labukta chalingai da hui amana usek adu tanaramba thengnabadagi kalhobani hairi usek adu bu premjit na mayumda puraktuna hidak langthak tobadagi masa kankatbadagi hojik phawwa hingli sa usek mari leinaba Manipur government ki authority amadi organization singna usek asibu lokot pinaba appeal tawragli Housing Oriba Lebaki Kudong Sadaba si Yinga Class 11 Amasung Higher Secondary Examination gi form submission gi matam Sangdokle Haina Council of Higher Secondary Education Examination gi Secretary Amadi Controller of Examination Athop Pasero Lamana Pause Luckily Higher Secondary Examination gi Oina Fine Yaudana form submission gi Aroban Numit December gi Tang Mangani Fine Lupas Sahum Tiraga December Taratareta Aroban Numit Oigani Loinana Fine Lupas Samari Tiraga December gi Kuntra Pauba Aroban Numit Oigani Class 11 exam gi oina fine yaudana form submission gi aroba numit December gi tang nipan ni fine lupa sahum thiraga December gi tang 18 da aroba numit oigani loinana fine lupa samri thiraga December gi tang 19 da aroba numit oigani haina serola sina makha tarakli Imphal East ki commando na ngarang kongba thongi nongsup thangmada RPF PLA gi cadre ni haina singnaba ama phakre pharaba Kadar Addi Kumbi IV Road Taki Wahengbam Singhajit Singh Elias Dinesh Masaka Sahi Kuntra Sure Apopa Lekhidraba W Loken ni Hairi Singhajit Mamangda Prepak Yaudana Sajik Tampakta Army number 10360 gi Makhada training Pangkre Hairi Mahak Sahi Asigi Mars Thadagi Kaksing Sumak Laikai Dagi Sila Kobi
amagi khutangdagi PLA yaropani mangondagi mobile phone Max Win S400 ama Vodafone Aircel amasung Myanmar Met Uridu gi SIM card ahum tamu sangbagi entry pass slip ama driving license ama amadi amu masugi handbag ama phagat pangamki makata na wahang pong sathabada sahi asigi October 18 da MG Avenue manakta laiba Hotel Galot ta Risikanta kauba PLA gi Lieutenant Colonel amagi instruction makhada bom pokai hamta senai haina phongdoraki hairi nakalamramda Kaksing Sumak laikai degi RPF PLA gi active member ni haibi Naurem Omi Sila Devi sahi ni futaret mapuroiba and Biren Singh Kobinupi Kadaramasu mayum degi phabangam kre mangon degi Vodafone amadi Airtel gi SIM card yauba mobile phone disco ama brown masugi nupi gi handbag amasu recover tawbangam le haina Police na thadrok pasero laman hairakli seize toroba item sing ado Poropat Police Station na makata na legal action law na ba thamjin kre hairi haukiba November 3 tagi Zenimski mokta claim tawdana lerakhiba Imphal West ki Paubitik maya lekai digi MD Sanaya gi masanupi Sakina sahi tarani thoibu lagliba November 10 gi ayuk pung 13 phawbada claim tarodrabadi logi matung ina aroiba mathok mongam pangtholagani haina Lelong Police Station ki serola mana khangalakli Assembly Youth Congress Committee Khundrakpam Sina Indian Youth Congress amadi Manipur Pradesh Youth Congress Committee ani ki lamjing makhada bank amadi ATM singda wana queue lep liba miam da asa thak yenthop ki tholama ngasi SBI Bank Porompat Bank of India Sainik School Imphal amadi Manipur Rural Bank Pangai branch na singba mafam singda pangthokre Manipur ki Heart Foundation ki Administrative Advisor oriba S Budhachandra Retired IAS na Sky Hospital da Heart ke laying sathariba kai samthong hodam lairak-tagi Nongmaithem Romi sahi nipumanga da laying bada mating oinanaba lupa lising tara donate tawkre haina foundation asina thadrok pasero lamana hairakli Child related issue haiba theme da class 7 dagi 10 phawgi manung da laiba mahiroi singi oiba story writing competition aba pangthokre Thoramasi Sideline Imphal gi Dosti campaign gi sorok amoina kai Samthong Model High School da ngasi pangthokibani competition adu da Kha Imphal High School Praja High School Model Higher Secondary School Ripok Residential School Wangkhai Model High School kai Samthong Model High School amasung Lela Singh Khonangkhong High School gi mahiroi singna sarok yaki story writing competition gi fall lautokpada Lela Singh Khonangkhong High School gi mahiroi Khundom Thoinau Sanuna Hanba Kha Imphal High School gi mahiroi Mutum Kalpana Devi ani suba masung Lela Singh Khonangkhong High School gi mahiroi Pokenbo Abon Maina ahum suba position takre Thobal District manung sanba YTV Local Sports University sanaba honabagi matangda Togliba wathok asigi mari lainana Sports University Demand Committee Thobal sindana miyang yoiba mifam mangasi Wangsing Kodompopi Sports Complex ta pangthokre Thobal District lairiba political party kaya gi lusing basing yauna pangthokiba mifam aduna YTV Local Sports University sanba yauna ware bahum lokre haina Sports University Demand Committee Thobal na thadrok paselol ma hairakli Loinana University asi athubada sanaba mari lainaba authority da se thaduna taksinba amadi Sports University sahanaba sangsilakwa khongjangda Thobal District lairiba political party singna sagatpa haina so warep nakre hairi Haujek sanabagi pauda Taramatoi Super Manipur State League ki double elimination round ki loser bracket ki oiba match amada FC Zalen Sadar Hills mai pakre ngasi Khuman Lampak Men Stadium da sanakeba double elimination round ki loser bracket ki oiba match amada Trau Kwakaitel ki sanaroi SS Mairabana match ki humpumari suba minute ta Panjal ama Chandra Mangsil Tharam labasu match ki humputaruk suba minute ta FC Zalen Sadar Hills ki sanaroi Saikyo Hau Tibuina Panjal ama Chandra match asigi apiba matamda team animak Panjal amamam sanaduna draw oiki tournament asigi sanna pathaki matung ina team animaki laibak kicks from penalty marks na lemna bartaki kicks from penalty marks sanabada Trau Kwakaitel ki sanaroi SS Meraba amadi L James anina kaukiba penalty kick ani adu Panjal ontok pangam hodabadagi match asi FC Zalen Sadar Hills na Trau Kwakaitel bu Panjal manga ohum na mai thiba piba ngamki
KS Ingocha Singh Memorial Trust ke sentang makada All Manipur Football Association sinduna satharaliba State League asigi hayeng Kuman Lampak Men Stadium da sanagadaba double elimination round gi winner bracket laiba nako nabul mapal amadi Neroka FC sangakpam anina lamba taunaragani. Kunsuba Sub Junior Inter District Football Tournament के लीग मैच सिंगदा DFA थौबाल अमदी DSA बिष्णुपुर अनि माई पाखरे All Manipur Football Association सुंदरा ngasi Kuman Lampak artificial turf ground सानकिबा अहानबा लीगता DFA थौबाल सानरोय M Naresh na मैच के कुंतरुक अमदी कुंथानिथै सुबा मिनट सिंगदा पांजल अनि अदुगा राज एल ना कुंथ्रा तरे सुबा मिनटता पांजल अमगा चंद्रा इम्फाल वेस्ट डिस्ट्रिक्ट फुटबॉल एसोसिएशन पांजल अहम सिनोदा माइथिबा पीकी टूर्नामेंट से गनी सुबह लिखतना DSA बिष्णुपुरना DSA कक्सिंगबु पांजल मापन अनिदा माइथिबा पीबंगम की माई पाखरबा DSA बिष्णुपुर के सानरोय डेविड ना पांजल मरी विशाल ना पांजल अहम अदुगा रोमियो ना पांजल अनि सनखे मैच असिदा माइथि होरबा DSA कक्सिंग के पांजल अनि अदुना कोनालिस अमसुंग इजाज अहमद अनिना पांजल अममम सनबंगम की सतरिबा टूर्नामेंट से मखाताबा मैच अनि था से तरामापन सानरगनी Manipur Sangai Festival isini tarator ke sorga moina November 22 ki kumapan phaw pangthokadriba tara suba Manipur Polo International isini tarator ki daba Manipur Horse Riding and Polo Association gi selection committee na India B Manipur team gi sanaroi sing khalle haina khangal lakli India B Manipur team gi sanaroi sing adudi thangmeban sinam laikai degi ASI S Bimol Singh Wangkai Konsam laikai degi Havildar Maisnam Jawan Singh Tentha Hibung degi Pukramram Ojit Singh Wangkai Ninghem Pukri Mapal degi Havildar Taurem Pradeep Kumar Singh Singjamai Sirom laikai degi Laisram Thompson Singh amasung Khurai Thangjam laikai degi CP Thangjam Ranjit Singh ni Ke Dhanachandra Sharma amadi T Debakishore na mathang sina team coach amadi team manager oiragani Thangmaiban Kendra Kangkut, the Hunger Marches Kendra wise above 50 and 60 years League Cup knockout Kang tournament ki semi-final sangkre. Tournament asigi ngasi sanakiba ahanba quarter final match ta Thangmaiban Kendra Kangkut na Yaskul Kendra Kangkut pu panjal taramari tarukta maithiba pipangam ki All Manipur Kang Association miyeng makada All Manipur ki former minister Ozoi Senthang makada kawada laiba ibado moirang pokpagi Kang sangda ibado moirang pokpa Kang committee na sinduna Sataraliba Kang tournament asida tongan ma Kendra Singh de lakpa Kangkut mapan saruk gyari hayeng tournament asigi ani suba quarter final da wainam Kendra Kangkut amadi Thongju Kendra Kangkut ani na lamba taunaragani Aroibada bulletin asigi headlines amuhana miyam da thamjage Ari belupa songa masung lising satpi noting bank ta hapsin naba masung sel lakok naba lang na kiba migi masing no magi hengal lagli. Ngasi dagi Manipur da pong liba pause puna mag lep naba warib law kre hayeng yum da pause sing lag laroy. School van sing da petrol piba ho kre thas ki tara dagi service taw lelu ro matung hangsip tagi mahu sagum service taw horagani. Amasung Congress Party na mai paktuna mukhana laingak pairabati thabak phangdabagi awaba kohan nabat honagani haina se minister Okram Ibubina phongdokre